dissident MLA-sing assembly yaunaba khangalakre, disciplinary action lawbaga loinana PR thamlakpa yari. Chief Minister N. Biren mafam sindokadabani haina Delhi da camp tawduna lairiba dissident MLA-singna ngasi central leader-sing unaduna makoigi aningba apambasing adu fongdolamkre, adubu central leader-singi maikaidagi state ta handuna assembly mifam yaunaba khangalakre. Press na fangba paugi source amanadi MLA nifu laiba BJP gi coalition government asida MLA tarana chukunna minister oiningbadagi agitation tawraga center na tagadaba natte. BJP haibasi malemda khwaidagi chawba political party amani. Party asina dissident singbu kaidawnungda saugatkiba leite amadi saugatloi. Tangai fadrabadi disciplinary action lawbuga loinana PR fawo thamlakpa yana lairi hairi. Marak asida Delhi da camp tawduna lairiba dissident MLA singna central leader sing unaduna makoigi aningba apambasing fongdokre. Central leader singnasu makoigi apambasing adu thabak oina pangthoknabagi thajaba pirakibana sentimentic oiba sakar ama laklagani haina thajanari. Adubu press na makha tana fangba paudadi central leader singna CM oigani haina asa tawriba ani yauna makoibu insilliba dissident leader ahum makta Imphal da halaga assembly yaururo haina khangalakre. Leader sing aduna makoi chief minister oigani haina asa tawri adubu PR lakpagi chance yamna wangna lairi hairi. Khataba pongaminasi.